Ichinaw mayam ngasi ki video hodringa mangda yamna maruiba video amtang yengminasi akoina haijen manate ngarang program ama pangthoi hojaida haiba program asida college ki professor amana wafam khara thambire maitei gi matangda haiba video se mayam mate angdang thamjaramge haibadi maitai na ngasi jobawda asam da leire bise lising kaya gi mangde leire 16th century gi mamangde gi maitai na leire adubu maitai ga asamis ka khana gi basu leite maitai ga jati amata ga khana gi ba leite bagi wafam thambire adu aina haijani wa wafam di kuki singna Myanmar da chale khanai Bangladesh da chale khanai asam da leire khanai Manipur da leire khanai mafam khudi makta Mizoram da su hujik sum thoe mafam khudi makta kuki singna khanai Nagaland da su khanai adubu ekoi maitai di mafam amata da khana ba leite asi kuki noi su khanga da mi loina Central government da su haiba video se yohanjaningi maitai ne ngasi jo bawda mafam ama khaktaba khana ba leite lan ho gi ba leite ngasi dagi tanate 16th century gi mamang dagi maitai na khunda leita do leiriba mafam khudi makta khana sai ne ba maitai ne irang sagut ki ba leite ba se video se na proof oina thamjage akoina haijaba nate ase Assam si gi leiriba professor amana thamaki ba wafam ni বর্তমান মিয়ানমাৰৰ শক্তিক প্ৰতিহত কৰিবলৈকে হয়তো অসম আৰু মণিপুৰৰ মাজত এটা ভাল সম্পৰ্ক আছে ইয়াত অসম আৰু মণিপুৰৰ মাজত কোনো দিনে যুদ্ধবিগ্ৰহ হোৱা নাছিল এটা মন কৰিবলগীয়া কথা Ichinaw mayam ahama makta da paw ma hani yeng minerasi ko haiba paw se yamna khoido sawning ba paw ni ado hauji kangpok pidaina Chukchanpur phawa yaba aron balambi amukom semjan khare ba hariba aron balambi semi ba se kai to bai tamak te semi ba no maitai mathakta landana ba aduga leibak irang saugatna ba India thugaina ba adugum bagi tamakta kuki illegal immigrants khulai matik chaba kuki narco terrorist singna hariba kangpok pidagina Chukchanpur phawa gi aron balambi semya ba asida lenga ki ayaba yaude central government gi ayaba yaude Manipur government gi ayaba yaude ba adu werega di asugumba illegally thabak tawri ba sida central government na kari gino mit tang ba sarga lei ba se central force lising changai ba mayam do Manipur chiang tangha na ba Manipur gi posai tangha na ba gi changai ira kuki singna tawning to ba gi ayaba pitho ba karino hujik Manipur siga tawri ba se India siga hujik tawri ba se karino hujik kangpok pidagina Chukchanpur phawa yaba gi lambi sembagi hujik video kaya ama viral loirei bese central government ubidraba central force ubidraba Manipur hujik leiriba governor ubidraba ba ado hujik pause yengminarsi kuki singna tawning ba tolbesi da tuminna leithoi bese asi yamna ekoi leiriba central government amadi hujik leiba ekoi Manipur gi governor gi mafam da ekoi gi mayam parja amoina asigumba ain kaiba thabak chatharakpada Michang Mikan Naibagi Tabak Tawong Tauri Base, Adukimati Pinde of Famsesi Hijagi as you pause and a taminers each no ma'am. Madugi video social media sing the Taganara Cray, Kuki singna aron balambi thong nomagi semjen sajilako leptri, Kang Suktaki Kang Pokisi Siputaba lambi pauna but thong sana was same sabage, video footage, social media page in the Taganara Cray. Kuki Taba Mapa Aron balambi oiriba kangpok pidagi Chukchanpur taba paring khulai matik sana poiba kuki militant signa semjen kre haidi northeastern thangbada leiba Ichinaw mayam pawama kha hana yengminarsi ko former minister su oiramba aduga hojik BJP gi MLA su oiriba haugot kanghalaga chatpa ngamdiri wheelchair gi mateng da lauri sahi ani Delhi da layeng uraga hojik wa bauna phajana ngangba ngamdaba aduguma kuki gi MLA hariba kuki ni pasena amuka muk separate administration gi matang da wafam tham khare hore sidoira khangdriba hojik sidoira khangdriba adugumba kuki nipa BJP gi MLA su oiriba asina leibak irang saugat pagi wafam amuka muk tham khare kuki singi di MLA oigera minister oigera pastor oigera oinimbo oigera sanu leibak santi gi wafam kai dong ida ngang de hojik su amuka muk leibak irang saugat pagi wari ngangi somdana wheelchair gi mateng lorga wheelchair da leiriba asigi pause taminasi ko Hadi Kuki Zomi amasung mar Furuki unity status pinaba matamda ing tapa hanjilakani haina balte na phongdokre former minister amasung hojik BJP gi MLA oiriba bungjagin balte na Manipur ing tapa hanjilakna bohonna bada Kuki Zomi amasung mar Furup singtagi oiba union territory pinaba matamda oithokani haina phongdokre hauki pasai 2023 gi May 3 dagi horakiba Manipur violence asigi akanno mongda khongjang sangsilingai miyamgi mopta kokta sokhibadagi matam Sangna New Delhi da layeng chatharu raba matung Chukchanpur da halaglaba matung da wafamasi National News Agency amada MLA Bongajin balte na phongdokibane hauju aduga nakana marom dana
PR लेरे प्रेसिडेंट रूल लेरे राष्ट्रपति शासन कदाय दे लेगे PR कदाय दे प्रेसिडेंट रूल नो कदाय दे राष्ट्रपति शासन नो तंपाक्तदी प्रेसिडेंट रूल ले तंपाक्तदी राष्ट्रपति शासन ले तंपाक्तदी कोमिंग चथरगा मफम मफम दा मैतै मसा फागत पर लेपते अदुबु असि गवर्नमेंट की थबकनी सेंट्रल फोर्स ना होजे होजे फागलिबा मयाम दो अदुगा अखोई करिसु अकाइबा थमजादे अदुबु हाइरिबा चथरिबा कोम्बिंग थिबो हुंबगी चथरिबसे कुकी सिंगना ओपनली होजी होजी वार्निंग कया पिसा लेबा कुकी सिंगना कब्रू सिंगदा होजी ओपन चैलेंज तौसलागा नौना अमुकमुक मैतै सिंगना कब्रू सिंग काबदा अथिंगबा पीखिबगी मतुंगदा अमुकमुक नौना कुकी सिंगना चैलेंज तौसलाइबसे सेंट्रल गवर्नमेंट दा चैलेंज तौरपनी सेंट्रल फोर्स दा चैलेंज तौरपनी मलैरिबा मणिपुर की गवर्नर दा चैलेंज तौरपनी असिगुम मफम सिदना प्रेसिडेंट रूल लेतब्राबा असिदा मुकमुक कुकी सिंगना नौना प्रोटेस्ट तौसलाइबा कुकी सिंगना नौना वीडियो कयामा थादोरइबा कुकी सिंगना अदुइदु मफम दुदा कब्रू सिंगदा कुकी टेररिस्ट कयामा चंगजलगा लैरगा ओपन चैलेंज तौरिबा मफम सिंगदो सेंट्रल फोर्स चंगगा करिगी कोम्बिंग तौद्रिनबा असिगुम्बा मिचंग मिखन नाइबा थबक थौंग तौरगा प्रेसिडेंट रूल नि हाइरगा मैतै नमधनबा होनरिबसे तौबीरनु हाइबा वफम देसिमका हाइजेगे मैतैदा असुम नमधगे खल्लिबसे मैतैना इंग तप्पा पांबगी तमक्ता असुम येलोबी मयाम से इंग तपना तंगदु लेताना लेरिसनु हाइबगी खंदना लेरिबनी अदुबु नोंगम हेंगलागदी मैतैना खांगमा ngamdadana पोखाइरकपा मतमददिने करी ओइरकने बसे सेंट्रल गवर्नमेंट सु खंगबिरो कुकी इलीगल इमिग्रेंट्स कुकी नार्को टेररिस्ट नखोइदी एखोइना मी ओइनसु थानादबने नखोइदी एखोइ मवा लौदे नखोइगो हुजिक ओनजनदबगी मरमदे एखोइना शांति पांबा लेबाक से इंग तपना तंदु लेताना एखोइना लेबा पांबगी तमक्ता हौजिक हौजि एखोइना नखोइगो ओनजनदबने अदुबु असुम हेंजलादी कानामा सुमवा लौरओइ इरमदम कनबगी तमक्ता मणिपुर कनबगी तमक्ता थवाइना पोंथाइबा मसिंग थिंगमदना लेखरबनी अदो मसिंग थिंगमदनसु इमा लेबा कनबगी तमक थोलखिने हाइबसे कावगनु नुपी लान हाइबसे नखोइ कावगनु अदो होजिक पावसे तामिनरसेबा सेंट्रल फोर्स ना सेंट्रल गवर्नमेंट ना कुकी की मथक्ता करी मियेंग येंगे से पावसे तार खंगमिनसे कुकी ताब मफम सिंगदा मैतै चंगबा यारोय हाइबा कुकी सिंगी प्रोटेस्ट ngarangdagi amuk sangsenba hokre manipur gi hauzik oriba law and order gi pheba masi yenglaga मैतै सिंगना थांजिंग सिंगदा लेबा इबुदौ थांजिंग खुरamba चतनबा थौरांग तौरamba do तोख्रबा मतुंग कुकी ताब मफम दा मैतै चंगबा यारोय हाइबा कुकी सिंगी प्रोटेस्ट ngarangsu मखाताना amuk sangsenba hokre hairi कुकी सिंगी खोंजंग अदु सोरसानपुर डिस्ट्रिक्ट की मनुंग सन्ना सोरसानपुर पुलिस स्टेशन कोनबा न्यू जालेंग फाइ कांगबाय अमदि फोलजांग एरिया मफम सिंगदा ngarang ayu पुंग तरादगी मंगा फाव संसिनखि हारि पनबा याबदि नुमित खरनिगी ममांगदा मैतै कयाना मोइरांगदा लैबा इबुदौ थांजिंग खुरमलबा मतुं थांजिंग सिंगदा लैरिबा इबुदौगी खुबम यौनबा मोइरांगदा लैदुना थौरांग तौनखिबने अदो मोइनमक हौजिक ओइरिबा मणिपुरगी लॉ एंड ऑर्डर गी फिबम असी येंगलगा अहलमन्ना पीबा पोक्ताकि मतुंगिना खोंगचद अदु तौखिबने मसिगा लोइना मैतै अमदि कुकी हाइदुना खाइदोक्लिबा बफर जोन सिंगदा सिक्युरिटी गी सेक्शन थौरांग आनदगी हेना लोखतखिबने हाइरि फेसबुक येंग पारी मोम चैनल से येंबिरिबा मयाम पुनम पुई काय खुमनजरी चिनाव मयाम हौजी मयाम येफम द वाफम अमतंग थमजखिगे हाइरिबा वाफम असिसु हौजी चलिबा एप्रिल थासिगी तांग कुंथ्रा दा मैतै येनिंग होनबा खुंगचत आइना अमा चतकनी शांतिगी खुंगचत चतकनी हाइरिबसे असिगी मतांगदा थमैबो वाफम से खजितंग तामिनसी अदुगा हाइरिबा नुमित असिदा मयाम पुनम अपुनबोइना सरुग यामिनसी आई इसामक्सु वाफम अदुदा लाक्चरगा नुमित अदुदा मैतै येनिंग होनबा नुमित असे सरुग याजगेना खंजरी अदुगा हाइरिबा नुमित असिदा पांगथोकदबा थौरम खरसु मयाम पावसे तारगा खंगमिनसी मखा ताबा पावगी मरक थलगा हाइरिबा पावसे आना येंगमिनसी चिनाव मयाम ngasi mirolna mikap tho audrabadi mitei singi thongna lingjen utnaba palan thoram sing mirai duna thaidok tuna chalagadi tungi mirolda thongna piba ngamloi numit asida pangthok kadoriba khongchat ase haudringai da thambal khong mitei sanglen da mitei singbu mikap thon ba ngamkhiba ipa ipu singbu maira katuna ikai khumnaba utkani maram aduna lamdam asida lairiba miyamna khongchat asida saruk yabiduna mitei gi apunbagi thongna lingjen umminasi hainasu mahakna apel tawki pawgi mifam aduda wangkhai thambal khongda laiba mitei sanglen gi Thomi Singh amadi Lining Thosana Mahi Temple Board ke member Singh Su Saruk Yaki Amarom da Lining Thosana Mahi Temple Board ke member Oiramba Masaki Sahi Chamaga Amaga Thani Pansu Kraba Uyumpok Tagi Ning Thosam Tomana Laikitabada Board Asigi member Singh na Minute Ama Tumina Leptuna Awaba Pongdok Pagaloina na Laikidrabagi Tawaina Mapugi Nakta Ingna Chingna Lairunaba Thoni Zaki Hairi Makasa Tarak Aduga Mukana Kanamoromda lamcha sajat ludaba kuki legal immigrants kuki narco terrorist kulenda masing thingam da ngasi su chat khare hairi Myanmar junta army ge air attack ta kulen kuki kayama phang khare hairi lamcha sajat ludaba
mihat pagi wakan da khana leba adu mo kuki illegal immigrant sing di asum warak taba laina warak pase mathang asum warak rakani abase kuki noina khanga da bani adu di pause tar se ko noi gi naram chatna noina thajaruba nakoi gi mahai do adu nakoi na sajabani adu di nang na toba nang na phangbai duni ko nakoi siraga akoi na ngasi thagaleba video me amse nakoi gi naram chat ki matungi nakoi thagat chabani adu di nakoi sibagi lamsi sibagi video se amta taro lamsi sibagi pause amta taro ko Hauzik ayukta Myanmar military na air strike chathabada chin kukijo sing ase ana so apan yamna yaukre kapalawbugi khonjena ninkre madugi video social media sing da thagana rakre cookies aduga muka nakana maromda hauzik iramda mikap mira khona thallabasinda relief camp da mi lising kayama yamna wana leliba tanja asida iramdam sigi tamakta hingmasungamba iramdam sigi tamakta kathopusungamba adugumba mioi thoglaga iramdam se ing tappa purakani haiba yamna phajakharba yamna chungharba wafam kayama thamire hairiba wafam se taminarsi kanana hairakpano aduga wafam se karina wafam phana paw se tara khangminarsi chinaw mayam Makatana Maraiba ki damak hingbasu ngamba thawai thabasu ngamba mirol ama sengolabata Manipur da thengnariba issue sing asigi ama tangairaba solution oigani haiba ningthausana jawba leshembagi opam thamjigi Maraiba ki damak hingbasu ngamba thawai thabasu ngamba mirol ama sengolabata Manipur da thengnariba issue sing asigi ama tangairaba solution oigani haina MP ningthau sana jawba leshembana phongdokre wapam asi arambai tengol GHQ na sindana chatharakiba arambai tengol football no out tournament loishinbagi thorom do phongdokibani MP ningthau sana jawba laisem na makata na hai ki bada maraibak ningba maraibak ki damak hingbasu ngamba thawai thabasu ngamba mirol ama sengwatpa ngamlabadi Manipur da thengnari bi isu singa sigi ama tangairaba solution oigani aikhoi hotnaba madi su nomba kanbaga loinana mapur pun nungsiba mirol ama sengatpa changi masimak handaki lan asida arambai tengol icha inaw singda thokle masigi damak apenba phawi arambai tengol anti national natraga kanagumba amatagi mayakta laiba natte tasengna imalaibak kananaba tholakkibani Manipur madi bar kanabagi damak arambai tengol thorakibani matang matamna yadabadagi launing daba saklon kayamrum lauki adubu matamgi matung ina adugumba saklon adu tungoinaramlaga hanagi ina lining amadi irebak ipuruk kannaba saklon adu amu hanjilakpani kanagumba kharana arambai tengol khulai thadokre micham amagum leire karisu tawbu ngamloi haina khanbiramba yai madu khanbiganu matam ama hektada irebak ipuruk kannabagi damak arambai tengol khulai pairakpa yai haiki makna makatana hai arambai tengol no nongma panba kodingi lai kurumba amadi purup asigi ise isal sing igi pal kaidanaba amadi igi pal ngaknaba thorom kaya pangthokli masigi mathakta Manipur gi hangduna leiriba lopong kaya da double cropping tawduna puthok kaya puthokna ba honari mitai khunai gi leijaramba masana kaya su hingathanna ba thabak kaya satharakli haibaga loinana arambai tengol na satharakli ba tabak thorom kaya se ireibak ipuruk kannaba lana sigi saruk amani sana jawuna makhata na hai mitai singi marakta chingthana bagi culture ama leiriba se thadok mina se masigi chanabi ase arambai tengol na mang tharaga muthada ba hona se matam leiba kibikta leibak ki damak lep se leptuna sulakli karigumba yaknaba singna amuk hana leibak asida singna raklabadi hana gi saklon chapchana logani thoramadu arambai tengol gi luchingba korongan ba kuman yauna atai thomi kaya susaruk yakhi makhatana April 13 bu maita yining hunba nung hayeng khongbal ufong aduga ichinaw mem video sigi marak thalaga nongini gi mamangda iramdam gi tamakta mateng pangbirakpa sempham khajitang mayam gi ming khajitang lauthokjege video sigi marak thalaga aduga makhatana paw khra mo yengminasi asai gi hairiba wheelchair da phamma leiraga wa bawno ngangma ngamde Kuki gi hojik BJP gi MLA su oiba adugma Kuki ni paduna wabo ngamangam de hore sidoi hojik sidoi khangdri baduna amuka muk separate administration demand takseleba yengo moina toriba mato mongse karino moina khaliba moina toriba se aduga kabru ching de hojik Kuki terrorist mayamama lesan bagi video viral tore aduga amuka muk kangpopi de chusanpur phawba gi chatpagi lambi thong sembagi video kam viral tore adu eri central government hojik phawna tumine leise karigino central force tumine leise karigino aduga hojik Manipur leiba governor president rule thadariba ekhoigi governor ji na karigi action lobidrino karino Manipur se tawise Manipur se hekta tawning ba tawba yabagi mato mongda Manipur se ga haining ba mongda haiba Manipur se ga irang sogaliba adugba Kuki terrorist illegal immigrants sing sigi mathakta central government na karigi sairak pidri beno central government na karigi Kuki singi mathakta chap chaba ain gi obe action lokhat pidri no aba president rule se India gi leiriba Manipur haiba mafam sida
tampak tata president rule leibra only valley area only greater Imphal data president rule se leibra ba asom da Kuki singna Kangpokpi rom da Chuchanpur rom da irang sogale ampham siddi president rule leita braba adoi sinau me marak thalaga asaina haije khiba matieng pangbirei ba pokchen chawba oja pokchen chawbai sinau khajik tangi ming marak sida haijara ke kai khumna jarbai kai khumna jarbi gi ming khara lokha charake aham makta da Saikhom Ranjit Singh near CICA Hairok Part 2 dagi lupa chamnga matieng pangbirei haningai ta thagat pa phongdok chari ngasina Lukram Babahan lupa bari kasar dagi lupa chamnga matieng pangbirei haningai ta thagat pa phongdok chari mathang asina mu kakching dagi ni hairiba pabung ase masa ma hojik Delhi da masa yengba lakpa matamda hairiba tanja asida su ekhoi gi ichinau singi tamaktani haina matieng pangbirei pabungi ming haijarake yelangbam ibo yaima meitei kakching kairok makha lekai degi pabungna lupa chamnga matieng pangbirei haningai ta thagba phongdok chari mathang asina mu yendrembam Bihari meitei number 2 Lakhinagar Gulaghat district dagi lupa lising ma matieng pangbirei haningai ta thagba phongdok chari mathang asina mu AB Khumancha Uripok Kangchup Road Amusang sana leirak tagi lupa lising ma matieng pangbirei haningai ta thagat pa phongdok chari matieng pangbirak pa mayam pun mapu haningai ta thagat pa phongdok chari amadi loina na channel sebu support tau biraga mayam gi matieng pangmada thawna pangan happy bagi tamakta mayam pun mapu su pari mom channel gi magi dagi amuka suhana ikok nonjari adudi chinaw mayam makha tawa pa amuk yengminarasi kiba Manipur violence asigi akan nomong da khongjang changsilingai miyam gi mopta kokta sokhibadagi matam sangna New Delhi da layeng chatharuraba matung Chuchanpur da halaglaba matung da wafamasi National News Agency amada MLA Bongajin Balte na phongdokibane haujik suma ningthina ngang basakpa ngamdre wheelchair gi mateng lauduna leire inbaduga unabadu da Manipur chinaw mayam video sing marak thalaga ngarangi program da haujiki Professor na thambi ki bawa pham do mapum phana khajitang yengmina gi si makha tabada paw khara mu thamjeram ge paw si gi marak thalaga ngarangi program de video masam tang hapcharam ge chinaw mem আধা নম্বৰত সংৰক্ষিত তথ্যত মণিপুৰৰ প্ৰাচীন ইতিহাসৰ সম্ভেদ পোৱা যায় খ্ৰীষ্টাব্দ 30ৰ পৰা 1714 খ্ৰীষ্টাব্দলৈকে মণিপুৰৰ বিভিন্ন ৰাজন্যবৰ্গৰ নাম সামৰা হৈছে যদিও ইয়াক সম্পূৰ্ণ বুলি ক'ব নোৱাৰি এই সময়ছোৱাৰ মাত্ৰ 67 গৰাকী ৰজাৰ নাম পোৱা যায় পামহেইবা গ্ৰবা ব্ৰেকেটত গৰিক নেৱাজ তেওঁৰ ৰাজত্বকাল 1714 খ্ৰীষ্টাব্দত মণিপুৰৰ ইতিহাস তাৰ পিছৰ পৰাহে সম্ভালনিকৈ পোৱা যায় অৱশ্যে মাজতে অলপ দিগদাৰ হৈছিল কিন্তু হৈছে অকল মণিপুৰৰ নহয় এটা দুৰ্যোগ আহিছিল ডাঙৰ বিপৰ্যয় আহিছিল যেটো মণিপুৰত কোৱা হয় চাহি তাৰে খুন্তাকপা এটা বিপৰ্যয়ৰ সেই 7টা বছৰ মণিপুৰ যেনেকৈ বিধ্বস্ত হৈছিল অসমৰো জনজীৱন বিধ্বস্ত হৈছিল সেই ম্যানমাৰৰ শক্তিবিলাকৰ কাৰণে মেংগি মাহাতুৰ তিলুৱা বন্দুলা আদি নেতৃত্বত বহুতবাৰ 3বাৰকৈ অসম আক্ৰমণ হৈছিল মণিপুৰতো বহুতবাৰ আক্ৰমণ হৈ আছিল কাৰণ মণিপুৰৰ একে সীমান্তৱৰ্তী ৰাজ্য হৈছে ম্যানমাৰ এইছে ক্ৰমবৰ্ধমান ম্যানমাৰৰ শক্তিক প্ৰতিহত কৰিবলৈকে হয়তো অসম আৰু মণিপুৰৰ মাজত এটা ভাল সম্পৰ্ক আছে ইয়াত অসম আৰু মণিপুৰৰ মাজত কোনোদিনে যুদ্ধবিগ্ৰহ হোৱা নাছিল ইয়াত মন কৰিবলগীয়া কথা aduga amuka makha taba paw amuk yengminarasi chinaw mem 2023 ki June 21 da Kwakta da IED pokai hanbada senaba miyoi amaso NIA na phagat pangamkhre National Investigation Agency NIA na 2023 ki June 21 da Kwakta da leba Calvert amagi mayada SUV gari amada IED fit tawduna pokai han khiba thodok ta chenaba ahum suba accused ama Bishnupur district gi phagat pangamkhre hairi NIA na mayum da gi pharaba miyoi adugi maming MD Islamuddin Khan kawi Bishnupur district gi ni ma khau khiba sago se numita NIA gi team amana pharaba matung special NIA court ta ngarang puthoraba matung numit tare ni judicial custody da remand lok thaduna
mahaki mathakta makha taba investigation sing sathaba haukre haidi official oba pauna hai NIA na faraba MD Islamuddin Khan asi tharaga thodo adada chenaba mioi ahum NIA na phagat pangamkre 2023 gi October 18 da thodo asiga mari lenana Susanpur district tagi Samilon gangte sahi nipunitoi amasung Bisnupur district tagi MD Nur Hussein Elias Tomba sahi kuntraga taret phaba ngamkhibane MD Islamuddin Khan mamangda magistrate na mahaki oiba confessional statement piraba matung mahak court na ngakpi kiba laikre NIA na farba mioi asi 2023 gi June 21 da Bisnupur district ki Kwakta police station gi manung chanba Kwakta da leba Kalbert amagi mathakta SUV gari amada Kuki military singnaba singna IED fit tawduna pukai hanbada pikliba angang ani yaunu mioi ahum aso apon nangan kiba thodok mari leinaba ngakta ni haidi nupi ama thauri yanduna siram le Gang gamna lebiba the best YouTubers who oiba men business sonia uday amana ya khanu chadani business sonia YouTuber Umar itu food member welcome gamna khagatan apagi Umar ye team member aku represent hore Isinaw ma'am ngasi gidi video se matang siga loisan jarege video siga soiran yaw khiba kya lere ko ngakpi waina pari mom channel na yengbiri ba ma'am punam ke pham dei kok non jari kanglei pak na yai fare ibudo pakhang mana yai fare ZRA isiga khuthona bada CNA CDF amadi PDA gi mioi apun bada taraga humdoi sikre loina na ZRA gi maikai da su ani laikidre haide nakala maromda Kuki leak information gi translation amakak thamlak li maduje ZRA gi drug road thingjen kre ngarang ZRA ga CNF ka kam nabada ZRA gi ahum sikre asiba singi marakta thanlon gi rapper hairaga khangnaba sebi simte yaw kre asibadi seriba mafam adomda dum phongkre mapasu ZRA third batch anol kaubane kayang kuina sumaina tawkidoino thanglian paw drug line drug supply toba kari gi thingba yadrino haina makhoi masen gi marakta yamna sauna umkhana kre ASEAN thamkiba Shakespeare ki wap 2023 ki May 3 dagi horakiba Manipur violence asigi akan mong da khongjang sangsilingai miyam gi mopta kokta sokhiba dagi matam sangna New Delhi da layeng chatharu raba matung Susanpur da halaglaba matung da wafamasi National News Agency amada MLA Bongajin balte na phongdokibane haujik sumha ningthina ngang ba sakpa ngamdre wheelchair gi mateng lauduna leide